ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯅꯤꯁꯤꯗ ꯍꯥꯞꯆꯔꯒ ꯃꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯕꯤꯈ꯭ꯔꯕ ꯅꯤꯂꯨ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯅ ꯆꯠꯊꯔꯛꯄ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯒꯦ꯫ ꯂꯩꯖꯔꯦ ꯑꯏꯕꯤ ꯅꯤꯂꯨ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇꯨꯗ ꯁꯤꯖꯟ 2 ꯃꯤꯠꯐꯝ꯫ ꯊꯧꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯥꯡꯒꯣꯜꯗꯥꯔꯤꯗ ꯐꯝꯂꯒ ꯂꯩ꯫ ꯗꯗꯥ, ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯂꯥꯏꯕꯛꯁꯤꯗ ꯆꯨꯞꯄꯤꯌꯨ꯫ ꯕꯦꯝꯃꯒꯤ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯖꯔꯒ ꯊꯧꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯖꯩ꯫ ꯗꯥ, ꯇꯨꯡꯗꯒꯤ ꯑꯕꯤꯅ ꯇꯞꯅ ꯀꯧꯖꯔꯛꯂꯒ ꯐꯝꯊꯩ꯫ ꯗꯥ, ꯑꯩ ꯗꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯊꯧꯕꯅ, ꯑꯕꯦ, ꯅꯪ ꯗꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯗꯥ, ꯑꯩꯅ ꯀꯔꯤꯒꯤ ꯗꯗꯥꯕꯨ ꯋꯥꯔꯧꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯝꯂꯅꯤꯀꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩ ꯗꯥꯕꯨ ꯋꯥꯔꯧꯖꯕ ꯀꯩꯁꯨ ꯂꯩꯖꯗꯤꯌꯦ꯫ ꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯩꯅ ꯃꯤꯔꯣꯜ ꯇꯥꯔꯨꯗꯕꯅ ꯕꯦꯝꯃꯒꯤ ꯄꯨꯟꯁꯤꯕꯨꯁꯨ꯫ ꯕꯦꯝꯃꯕꯨ ꯅꯤꯡꯁꯤꯡꯉꯛꯀꯅꯣ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡꯗ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯔꯦ꯫ ꯗꯥ, ꯋꯥ ꯑꯝꯇ꯫ ꯊꯧꯕ ꯑꯕꯦꯗ ꯌꯦꯡꯉꯛꯂꯤ꯫ ꯑꯉꯥꯡꯗꯨ ꯌꯥꯔꯒꯗꯤ ꯂꯧꯕꯤꯔꯨꯁꯦ꯫ ꯑꯉꯥꯡꯗꯨꯕꯨ ꯁꯦꯟꯅꯖꯔꯒ ꯃꯃꯥꯒꯤ ꯍꯛ ꯂꯧꯖꯔꯒ ꯏꯔꯥꯜꯗꯨ ꯀꯣꯛꯄ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯗꯥ꯫ ꯅꯦꯅꯦꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ? ꯑꯩꯃꯛꯀꯤ ꯏꯆꯥꯕꯨ ꯏꯈꯨꯠꯁꯤꯅ ꯂꯧꯖꯕ ꯉꯝꯗ꯭ꯔꯕꯀꯣ? ꯊꯧꯕ ꯃꯪꯂꯒ ꯂꯩ꯫ ꯗꯥ ꯊꯧꯕ, ꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯅꯦꯅꯦꯗ ꯍꯥꯏꯖꯔꯒ ꯌꯦꯡꯂꯨꯁꯦ꯫ ꯑꯕꯦꯅ ꯅꯝꯗꯅ ꯊꯧꯕꯕꯨ ꯊꯕꯥ ꯍꯣꯏ ꯇꯝꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯊꯧꯕ ꯆꯪꯖꯕꯗꯤ ꯉꯝꯗ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩ꯫ ꯗꯥ ꯊꯧꯕ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯕꯦ, ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ꯫ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ, ꯆꯪꯉꯁꯤ꯫ ꯏꯃꯨꯡꯗ ꯊꯕꯥ ꯀꯞꯂꯤꯕ ꯃꯉꯥꯜꯕꯨ ꯊꯦꯝꯅꯕ ꯂꯥꯛꯅꯩ꯫ ꯑꯣꯏ, ꯁꯦ, ꯏꯁꯨ ꯊꯣꯏꯕ, ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯇꯣ꯫ ꯊꯕꯥꯅ ꯄꯝꯈꯠꯂꯒ ꯊꯦꯝꯖꯩ꯫ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯊꯧꯕ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯂꯣꯒꯤ ꯄꯤ꯫ ꯏꯆꯥ ꯊꯣꯛꯑꯦ꯫ ꯃꯆꯤꯟꯗ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯔꯒ ꯆꯪꯖꯕꯗꯤ ꯉꯝꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯈꯥꯡꯖꯩ꯫ ꯊꯕꯥꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯅ ꯃꯄꯥꯜ ꯊꯣꯔꯛꯄꯗ ꯊꯧꯕ ꯑꯃꯗꯤ ꯑꯕꯦ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯊꯨꯝꯍꯠꯂꯤ꯫ ꯀꯔꯤ ꯇꯧꯕꯅꯣ? ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕ? ꯀꯔꯤ ꯀꯔꯝꯕ ꯆꯩꯅꯥ ꯑꯃꯨꯛ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯣ? ꯊꯧꯕ ꯃꯃꯥꯏ ꯂꯨꯞꯊꯔꯒ, ꯅꯦꯅꯦ, ꯏꯆꯥꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯑꯩ ꯉꯝꯃꯣꯏ꯫ ꯊꯕꯥꯗꯨ ꯁꯥꯎꯅ, ꯀꯅꯥꯒꯤ ꯅꯆꯥ? ꯍꯥ? ꯌꯨꯝꯁꯤꯗ ꯅꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯅꯃꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯕꯒꯦ? ꯊꯧꯕ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ, ꯅꯦꯅꯦ, ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯆꯩꯅꯥ ꯄꯤꯕꯤꯔꯣ꯫ ꯏꯁꯥꯅ ꯌꯥꯅ ꯌꯥꯖꯒꯅꯤ꯫ ꯏꯆꯥꯗꯨꯗꯤ ꯃꯄꯥꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅꯍꯟꯕꯤꯒꯅꯨ꯫ ꯊꯕꯥ ꯁꯥꯎꯅ ꯀꯨꯝꯊꯔꯛꯏ꯫ ꯊꯧꯕ ꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯠꯂꯗꯨꯅ, ꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥꯔꯣ? ꯍꯣꯏ, ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯪꯒꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯒꯤ ꯑꯣꯏꯕ ꯍꯛꯇꯤ ꯅꯪꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯈꯠꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯈꯨꯠ ꯊꯤꯜꯂꯤ꯫ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯊꯧꯕ ꯊꯕꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯆꯩ꯫ ꯅꯦꯅꯦ, ꯑꯁꯨꯛ ꯆꯥꯎꯕ ꯄꯣꯠꯂꯨꯝꯁꯤꯕꯨ ꯏꯀꯣꯛꯇ ꯊꯥꯒꯠꯄꯤꯒꯅꯨ꯫ ꯑꯩ ꯆꯥꯒ ꯀꯥꯏꯅꯕ ꯉꯝꯂꯨꯏ꯫ ꯁꯥꯎꯅ ꯇꯨꯡꯍꯜꯂꯤ ꯊꯕꯥ꯫ ꯀꯔꯤ ꯄꯣꯠꯂꯨꯝ? ꯍꯥ? ꯀꯔꯤꯒꯤ ꯄꯣꯠꯂꯨꯝꯅꯣ? ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯏ꯫ ꯏꯆꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯈꯤ ꯅꯈꯣꯏ ꯅꯣꯡꯃꯇ ꯎꯈ꯭ꯔꯕ꯭ꯔꯣ? ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯛꯇ꯭ꯔꯕ ꯏꯆꯥꯕꯨ ꯅꯈꯣꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯕꯤꯈꯤꯕꯒꯦ? ꯀꯞꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅꯤ, ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯦꯟꯅ ꯏꯆꯥꯕꯨ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯈꯤꯕ ꯅꯠꯇ꯭ꯔꯥ? ꯌꯨꯝ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯃꯤꯅꯣꯛ ꯆꯥꯎꯔꯕ ꯁꯃꯥꯖꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯈꯪꯖꯈꯤꯕ? ꯊꯧꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯤ꯫ ꯏꯆꯥꯗꯨꯅ ꯋꯥꯔꯤꯉꯩ ꯍꯟꯅ ꯌꯦꯡꯈꯤꯕ꯭ꯔꯥ ꯅꯪ? ꯏꯆꯥ ꯑꯃ ꯂꯩꯔꯤ ꯈꯟꯈꯤꯕ꯭ꯔꯣ? ꯏꯆꯥꯗꯨꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯔꯤꯒꯤ ꯎꯈꯤꯗꯦ? ꯑꯕꯦꯅ, ꯅꯦꯅꯦ, ꯗꯗꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯇꯧꯖꯔꯨꯕ ꯄꯥꯞꯀꯤ ꯗꯟꯗꯤꯗꯣ ꯀꯣꯛꯅꯕ ꯑꯉꯥꯡꯗꯨꯕꯨ ꯁꯦꯟꯅꯖꯔꯒꯦ꯫ ꯊꯕꯥ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯤ, ꯅꯁꯥꯒꯤꯇ ꯑꯣꯏꯖꯕ ꯊꯤꯕꯤ,
ꯂꯨꯍꯣꯡꯂꯕꯤ ꯃꯧ ꯑꯃꯒꯤ ꯍꯛ ꯃꯨꯟꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯊꯧꯕ ꯅꯨꯡꯉꯥꯏꯗꯅ ꯅꯦꯅꯦ ꯑꯣ ꯋꯥꯍꯩ ꯈꯔ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯅꯤ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯤꯉꯩ ꯃꯐꯝꯁꯦ ꯊꯨꯅ ꯊꯥꯗꯣꯛꯈꯣ ꯑꯕꯦꯅ ꯅꯦꯅꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯩꯔꯩꯂꯛꯇ ꯑꯉꯥꯡꯁꯤꯕꯨ ꯂꯥꯛꯁꯤꯟꯕꯤꯒꯅꯨ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯏꯁꯨꯁꯤꯕꯨ ꯁꯦꯟꯅꯖꯔꯤꯕ ꯏꯁꯥꯒꯤ ꯃꯩꯔꯩꯒꯨꯝ ꯆꯨꯈꯠꯄꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯏꯁꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯝꯂꯣꯏ ꯍꯣꯏ ꯑꯉꯝꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯏꯁꯨꯕꯨ ꯃꯨꯟꯒꯦ ꯈꯜꯂꯕ ꯃꯅꯦ ꯑꯃꯒꯤ ꯁꯥꯛꯂꯤꯕ ꯊꯃꯣꯏꯁꯤꯅ ꯃꯤ ꯍꯥꯠꯂꯕꯁꯨ ꯏꯁꯨꯕꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯇꯤꯜꯍꯜꯂꯝꯃꯣꯏ ꯅꯦꯅꯦ ꯑꯉꯥꯡꯗꯨꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯄꯛꯂꯤ ꯊꯕꯥ ꯁꯥꯎꯅ ꯆꯠꯈ꯭ꯔꯣ ꯅꯈꯣꯏꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯩꯔꯩꯒꯨꯝ ꯆꯥꯛꯂꯛꯂꯦ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯊꯧꯕꯅ ꯅꯦꯅꯦ ꯆꯠꯂꯒꯦ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯂꯔꯣꯏ ꯃꯄꯤ ꯁꯤꯟꯊꯖꯩ ꯊꯧꯕ ꯑꯗꯨꯕꯨ ꯅꯦꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯥꯕꯨ ꯃꯤꯠ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ ꯑꯕꯦꯁꯨ ꯅꯨꯡꯉꯥꯏꯗꯅ ꯊꯧꯕ ꯊꯕꯥ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯖꯈꯤꯗꯦ ꯑꯉꯥꯡꯗꯨꯕꯨ ꯃꯊꯥꯗ ꯄꯝꯃꯛꯂꯤ ꯊꯧꯕ ꯅꯤꯡꯉꯥꯏꯗꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯂꯒ ꯑꯉꯥꯡꯗꯨꯕꯨ ꯅꯤꯡꯉꯝꯗ ꯆꯥꯛꯅ ꯌꯦꯡꯖꯔꯒ ꯀꯞꯄꯛꯂꯤ ꯏꯆꯥꯊꯣꯏ ꯄꯄꯥꯅ ꯇꯧꯔꯨꯕ ꯄꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯕꯨ ꯀꯩꯅꯧ ꯍꯥꯏꯅ ꯇꯝꯃꯝꯂꯦ ꯏꯆꯥꯅ ꯆꯥꯎꯔꯒ ꯄꯄꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇꯗꯤ ꯂꯤꯕꯤꯔꯛꯎ ꯃꯁꯥꯗꯨ ꯅꯤꯛꯅ ꯅꯤꯛꯅ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯒ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯔꯝꯃꯤ ngasi babana thamoi singna bor pipiramlubani nangi mamana pamjakhiba misaktumuk oiba ngamuko papadi ningamdraba thamoi se putuna chalake angang du su peri peri tawrakli kapakli icha thoi papa ba muktadi ngakpiu abe sangaklaga thauba giling sumda pairi thauba wana sor chauna chaunu holamlaga thuna mak khonglei thuna chatki abe so angang du bo nushini ingzaramlaga kaplaga chatchaki thabaso kapna mangalgi makok nan thabiraga isu thoi kapkanuse isuna kaplaga ne mama do waragani kaplanu ko kaplamba angang do toklaga momon nogakle thabaso nokche momon isu thoi ngasi isugi momon minok sigumne bobok na hingliba matam do phok uhanbiu ko angang du thangatlaga nushine chupirami pumnamak manglan gi ipak tu da luphan kiduna isugi damak anauba sangsar ama semlagani isuna misak naiba mi ama oidri phau bobo awaba thidana khona kigani abok ki mangal abok ni hinglibase isugi damakni kaisu khangzadriba angang ado nokphet tawjaragli thabasu momon nokna angang du bo yingli numidangi matamni abe mapureba bo halakpa wana ngaisari ayingbina abe saksa thoklurodana ima pothabiruro thenglani aisu dada la aga chana batawsagi ayingbi wa makha taramdana changki as laoba da laoba ayar awbani topta sireda nokchara mamai thongdo amuk maksanjana mama gi thoi ngasidi mama yam harawi mama gi punsida ichaba amuk hana laglaba sintharagliba pirang do taithok cheraga mama da nangbudi amuk hana wahallaroi thawbagi gari thawsilakpa urabada harangna phukhagoche thawbasu gari khamlamlaba tongda thorakli da harangna changsilaklaga thawbabu konsinjai thawba ngakna kedore ngasidi yam harangna uida abe mamon nokchana da ai ngasidi yam harawi ado kaiginoba hairodana ado buronda ibani gi mangkraba mani ngasidi amuk na hongdana halakle da ai nungai bana kari togani khangde thawba ngakna abe thawbangi mathadagi thorai asibo khangda male amuk nushini yingzaraga da aigi famdagi mangkraba ichada amuk halakle ai mama oigadoreda ha nangmo haraungna abebu mathada chena konsinbi da kanmankhre ichana ni thawba haraungna
ꯑꯕꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯕꯥꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯍꯔꯥꯎꯔꯤꯁꯤꯕꯣ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯃꯛ ꯊꯃꯣꯏ ꯊꯃꯣꯏ ꯋꯥꯔꯣꯜ ꯇꯥꯟꯅꯗꯨꯅ ꯀꯣꯟꯁꯤꯟꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯕꯦ ꯊꯣꯔꯛꯂꯒ ꯑꯍꯤꯡ ꯆꯨꯞꯄ ꯁ꯭ꯋꯥꯏꯗ ꯀꯣꯟꯁꯤꯟꯅꯔꯁꯦ ꯍꯥꯏꯔꯣ ꯊꯧꯕ ꯅꯣꯛꯂꯗꯨꯅ ꯃꯃꯥ ꯍꯣꯏꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗ꯭ꯔꯤ ꯑꯦ ꯗꯥꯍꯥꯟ ꯈꯪꯍꯟꯅꯤꯡ ꯇꯧꯕ ꯑꯕꯦꯒꯤ ꯃꯅꯥꯇꯣꯟ ꯁꯤꯛꯂꯒ ꯅꯨꯡꯁꯤꯕꯅ ꯑꯕꯦꯁꯨ ꯃꯉꯣꯟ ꯅꯣꯛꯆꯔꯛꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯃꯤꯅꯣꯛꯇꯨ ꯃꯥꯡꯖꯈꯤ ꯊꯥꯕꯥꯒꯤ ꯋꯥꯍꯩ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯊꯧꯕ ꯉꯛꯅ ꯑꯕꯦ ꯀꯩꯗꯧꯔꯒꯦ ꯗꯥ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯎꯈꯤꯗꯦꯀꯣ ꯃꯇꯝ ꯑꯃꯗ ꯕꯦꯃꯅ ꯀꯌꯥꯝ ꯋꯥꯔꯝꯒꯗꯕ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯁꯨ ꯑꯩꯒꯨꯝ ꯍꯔꯥꯎꯔꯝꯅꯤꯀꯣ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯑꯕꯦꯒꯤ ꯄꯤ ꯇꯩꯊꯣꯛꯄꯤꯔꯒ ꯑꯕꯦ ꯃꯗꯨꯗ ꯅꯪꯒꯤ ꯅꯔꯥꯜ ꯀꯩꯅꯣ ꯂꯥꯜꯂꯨꯔꯤꯕꯗꯤ ꯑꯩꯅꯤ ꯀꯔꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯕꯨ ꯂꯥꯛꯈꯤꯕꯅꯣ ꯊꯧꯕꯁꯨ ꯁꯤꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯕꯦꯃꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯝꯗ꯭ꯔꯕ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯂꯦꯞꯂꯝꯃꯣꯏ ꯑꯩ ꯁꯪꯁꯥꯔꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯔꯥꯅꯣ ꯏꯐꯝꯗ ꯇꯝꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯗꯥ ꯂꯥꯟꯗꯤꯌꯦ ꯄꯨꯝꯅꯃꯛ ꯗꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯅꯤ ꯑꯩ ꯕꯦꯃꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯃꯥꯒꯤ ꯊꯃꯣꯏ ꯀꯅꯥꯅꯁꯨ ꯇꯝꯖꯕ ꯉꯝꯂꯣꯏ ꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯑꯕꯦ ꯄꯩꯔꯒ ꯗꯥ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯆꯥꯕ ꯊꯦꯡꯅꯔꯕꯣ ꯁꯨꯝ ꯍꯪꯕꯅꯤꯗ ꯂꯥꯛꯑꯣ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯧꯕ ꯑꯃꯗꯤ ꯑꯕꯦꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯃꯃꯥ ꯂꯧꯕꯅꯤꯅ ꯗꯥ ꯏꯆꯥꯁꯦ ꯀꯌꯥꯗ ꯐꯖꯔꯤꯅ ꯌꯦꯡꯉꯨ ꯏꯁ ꯃꯄꯥ ꯂꯧꯕꯒꯤꯅꯤ ꯁꯛꯅ ꯃꯃꯥ ꯃꯥꯜꯂꯁꯨ ꯊꯃꯣꯏꯅ ꯃꯄꯥ ꯂꯧꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯀꯩ ꯃꯤꯡꯊꯣꯟꯁꯦꯕ ꯑꯕꯦꯗ ꯃꯃꯣꯟ ꯅꯣꯛꯆꯅ ꯗꯥ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯦꯟꯅꯕ ꯉꯝꯈꯤꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯅꯤ ꯗꯥ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯃꯅꯤꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯅꯤ ꯍꯥꯏꯅ ꯊꯣꯟꯖꯒꯅꯤꯌꯦ ꯊꯣꯟꯒꯅꯤ ꯏꯆꯥꯒꯤ ꯃꯃꯤꯡ ꯃꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯒꯅꯤ ꯉꯁꯤ ꯍꯧꯈꯤꯕꯅ ꯍꯌꯦꯡ ꯍꯌꯦꯡ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯆꯌꯣꯜꯗꯒꯤ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈꯤꯕ ꯉꯁꯤꯗꯤ ꯃꯉꯥꯜ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯃꯗ ꯀ꯭ꯂꯥꯁ 5 ꯇꯝꯖꯔꯝꯃꯤ ꯃꯉꯥꯜ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯖꯔꯝꯃꯤ ꯀ꯭ꯂꯥꯁꯇꯨꯒꯤ ꯔꯦꯡ 1ꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯨꯜꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯪꯕ ꯁꯤꯟꯐꯝ ꯑꯌꯥꯝꯕꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯃꯅꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯀ꯭ꯂꯥꯁ 3 ꯇꯝꯖꯔꯝꯃꯤ ꯊꯧꯕꯁꯨ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯗꯨꯗ ꯅꯣꯡꯃꯇ ꯄꯣꯛꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯕꯥ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯇꯦꯛꯂꯨꯕ ꯍꯜꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯊꯩ ꯏꯁꯨꯊꯣꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯕꯣꯕꯣꯛ ꯂꯥꯛꯂꯦ ꯊꯕꯥꯅ ꯀꯧꯖꯔꯛꯂꯤꯕꯗꯣ ꯈꯨꯝꯂꯛꯇꯦ ꯊꯕꯥ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯅ ꯃꯦꯠꯅ ꯂꯥꯎꯔꯛꯏ ꯏꯁꯨꯊꯣꯏ ꯕꯣꯛꯀꯤ ꯃꯉꯥꯜ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯄꯤꯛꯂꯤꯕ ꯃꯉꯥꯜ ꯂꯩꯈꯣꯝ ꯃꯤꯇꯩ ꯇꯩꯈꯩ ꯃꯕꯣꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯁꯥꯏꯖꯔꯝꯕ ꯏꯪꯈꯣꯜꯒꯤ ꯏꯁꯤꯡ ꯑꯗꯣ ꯐꯠ ꯂꯦꯞꯇꯨꯅ ꯄꯥꯈꯠꯅ ꯏꯌꯥ ꯕꯣꯕꯣꯛ ꯂꯥꯛꯄꯅ ꯍꯥꯜꯂꯦ ꯃꯈꯨꯠ ꯃꯁꯥꯗꯣ ꯐꯠꯄ ꯇꯩꯊꯣꯛꯂꯤ ꯏꯁꯨꯊꯣꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯄꯣꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯈꯠꯅ ꯅꯣꯛꯂꯒ ꯕꯣꯛ ꯂꯥꯛꯂꯒꯦ ꯃꯅꯤꯡꯗꯒꯤ ꯈꯨꯝꯂꯛꯄꯗ ꯉꯛꯅ ꯑꯃꯗꯤ ꯆꯤꯡꯅꯅ ꯊꯕꯥ ꯃꯅꯤꯡꯂꯣꯝ ꯇꯝꯅ ꯂꯥꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯆꯪꯂꯛꯏ ꯏꯁꯨꯊꯣꯏ ꯃꯅꯥꯗꯨ ꯂꯩ ꯑꯌꯣ ꯕꯣꯛ ꯅꯥꯏꯌꯦ ꯊꯕꯥ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯗꯨ ꯅꯥꯜꯂꯤ ꯏꯁꯨꯊꯣꯏ ꯁꯦ ꯀꯗꯥꯏꯗꯅꯣ ꯅꯥꯔꯤꯕꯣ ꯌꯦꯡꯒꯦꯁꯦ ꯃꯉꯥꯜ ꯅꯣꯛꯂꯒ ꯕꯣꯛ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯀꯩꯗꯧꯅ ꯂꯩꯅꯣ ꯏꯁꯨꯊꯣꯏ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯧꯖꯤꯛ ꯏꯁꯨꯅ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦꯗꯅ ꯕꯣꯛ 24 ꯑꯋꯥꯔ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯍꯦꯛꯇ ꯍꯦꯟꯗꯤ ꯂꯩꯄꯣꯠꯇꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯆꯇꯥꯕꯤꯝꯅꯦ ꯇꯨ ꯏꯁꯨꯊꯣꯏ ꯅꯪ ꯕꯣꯛꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ ꯀꯩꯗꯧꯕꯒꯦ ꯄꯤꯛꯂꯤꯕ ꯏꯁꯨꯅ ꯁꯨꯝꯅ ꯇꯧꯔꯒ ꯕꯣꯛꯄꯨ ꯀꯔꯝꯅ ꯌꯦꯡꯉꯨ ꯍꯥꯏꯕꯅꯣ
ꯕꯣꯛꯇꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯍꯤꯡ ꯐꯥꯎ ꯊꯕꯛ ꯑꯗꯨꯝ ꯁꯨꯏ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯖꯥꯠꯅꯤ ꯕꯣꯛꯅ ꯁꯨꯔꯤꯕꯁꯤꯗꯤꯅꯦ ꯏꯁꯨꯅ ꯃꯤ ꯑꯃ ꯍꯦꯛ ꯑꯣꯏꯕꯒ ꯄꯣꯊꯥꯔꯒꯗꯕꯅꯤꯅꯦ ꯑꯗꯨꯅꯅꯦ ꯕꯣꯛꯄꯨ ꯄꯣꯊꯥꯍꯟꯒꯦ ꯈꯜꯂꯕꯗꯤꯅꯦ ꯀꯟꯅ ꯍꯣꯠꯅꯒꯗꯧꯕ ꯊꯨꯅ ꯃꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕ ꯑꯗꯨꯁꯨ ꯍꯣꯠꯅꯅꯤ ꯕꯣꯛꯀꯤꯁꯨ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯅꯤ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦꯗ ꯉꯝꯗꯗꯤ ꯕꯣꯛ ꯋꯥ ꯉꯥꯡꯒꯅꯣꯕ ꯑꯕꯣꯛꯀꯤ ꯀꯥꯔꯟꯖꯥꯎ ꯑꯕꯣꯛꯅꯅꯦ ꯍꯩꯉꯥ ꯂꯩꯔꯛꯄꯅꯤ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯕꯅꯤ ꯆꯠꯂꯣ ꯅꯈꯨꯠꯀꯗꯣ ꯍꯥꯝꯂꯒ ꯆꯥꯔꯨꯔꯣ ꯑꯕꯣꯛ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯝꯒꯦꯀꯣ ꯑꯕꯣꯛ ꯑꯩ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯆꯥꯏꯈ꯭ꯔꯕꯅꯦ ꯅꯣꯛꯇꯨꯅ ꯍꯧ ꯊꯥꯅ ꯆꯦꯟꯈꯤ ꯊꯕꯥ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯂꯒ ꯃꯁꯨꯅ ꯆꯥꯏꯔꯝꯂꯤꯕ ꯏꯁꯤꯡꯗꯣ ꯌꯦꯡꯖꯩ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯁꯨ ꯑꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯧꯔꯕꯀꯣ ꯊꯕꯥ ꯈꯪꯍꯧꯗꯦ ꯄꯤꯔꯥꯡ ꯏꯍꯧꯔꯛꯄ ꯕꯦꯝꯃ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯏꯁꯨ ꯊꯣꯏꯒꯨꯝꯂꯕ ꯃꯇꯝꯗꯒꯤ ꯅꯪꯁꯨꯅꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯛꯈꯤꯀꯣ ꯏꯟꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯅꯪꯅ ꯋꯥꯔꯛꯄꯒꯨꯝꯅ ꯉꯁꯤꯁꯨ ꯏꯁꯨ ꯊꯣꯏ ꯃꯕꯣꯛ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯅꯦ ꯕꯦꯝꯃ ꯍꯥꯏ ꯏꯁꯨ ꯊꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯂꯥꯏꯕꯛ ꯇꯝꯕꯤꯔꯝꯂꯒꯕ ꯍꯦ ꯕꯨꯙꯧ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯏꯁꯨ ꯊꯣꯏꯗꯗꯤ ꯑꯋꯥꯕ ꯆꯩꯅꯥ ꯄꯤꯕꯤꯔꯒꯅꯨꯀꯣ ꯏꯆꯥ ꯊꯣꯏ ꯏꯆꯥ ꯊꯣꯏ ꯃꯅꯤ ꯑꯁ ꯀꯗꯥꯏ ꯂꯣꯠꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤꯕꯣ ꯑꯕꯦ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯁꯨ ꯄꯥꯏꯔꯒ ꯃꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯏꯆꯥ ꯊꯣꯏ ꯊꯧꯕꯅ ꯑꯕꯦ ꯀꯩꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯍꯣ ꯅꯆꯥ ꯅꯨꯄꯥꯁꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯁꯪꯒꯣꯝꯁꯤꯗ ꯊꯛꯑꯣ ꯍꯥꯏꯕꯅꯦ ꯌꯥꯗꯗꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯕꯦ ꯑꯝꯇ ꯂꯥꯡꯒꯅꯨꯀꯣ ꯑꯩ ꯆꯦꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯆꯣ ꯃꯃꯥꯒ ꯂꯩꯔꯝꯅꯤ ꯍꯪ ꯑꯩ ꯈꯪꯗꯦ ꯏꯆꯥꯗꯧꯅ ꯑꯕꯦ ꯄꯩꯔꯒ ꯊꯣꯛꯈꯤ ꯊꯧꯕ ꯑꯕꯦꯒꯤ ꯋꯥꯗꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ ꯑꯌꯤꯡꯕꯤꯅ ꯏꯁꯨ ꯊꯣꯏꯕ ꯅꯪꯕꯨ ꯇꯨꯝꯂꯨꯔꯣꯗꯅ ꯑꯕꯣꯛ ꯇꯜꯂꯦ ꯃꯃꯥꯒ ꯄꯄꯥꯒ ꯌꯥꯝ ꯈꯠꯂꯦ ꯗ꯭ꯔꯃꯦꯟ ꯅꯣꯛꯂꯒ ꯀꯔꯤꯅꯣꯅꯦ ꯏꯁꯨꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯌꯤꯡꯕꯤꯅ ꯑꯁ ꯃꯥꯏꯗ ꯃꯣꯏꯕ ꯍꯅꯨꯊꯪꯁꯤꯗ ꯃꯅꯤꯅ ꯄꯨꯄꯨ ꯑꯗꯨꯕꯨꯔꯣ ꯄꯄꯥꯅ ꯃꯃꯥ ꯁꯨꯝ ꯀꯣꯜꯂꯤꯕ ꯏꯆꯥ ꯊꯣꯏ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯕꯦ ꯄ꯭ꯔꯕꯞ ꯆꯪꯉꯛꯂꯒ ꯏꯆꯥ ꯊꯣꯏ ꯃꯃꯥꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯅꯪꯗꯤ ꯇꯥꯗꯕ꯭ꯔꯕ ꯇꯥꯏꯅ ꯑꯦ ꯑꯗꯨꯒ ꯀꯩꯒꯤ ꯈꯨꯝꯗ꯭ꯔꯤꯕ ꯇꯜꯂꯤꯕ ꯃꯁꯤꯗꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯪꯒꯣꯝꯗꯨ ꯄꯤꯔꯗꯨꯅ ꯁꯦ ꯁꯪꯒꯣꯝꯁꯦ ꯊꯛꯆꯜꯂꯣ ꯆꯥꯛ ꯐꯥꯎ ꯆꯥꯎ ꯌꯥꯗꯦ ꯃꯆꯤꯟ ꯃꯦꯜꯂꯒ ꯇꯜꯂꯤ ꯊꯛꯅꯤꯡꯗꯦ ꯏꯃꯥ ꯑꯝꯇ ꯄꯤꯊꯛꯄꯤꯌꯨꯁꯦ ꯑꯩꯅ ꯄꯤꯔꯗꯤ ꯌꯥꯔꯔꯣꯏ ꯑꯌꯤꯡꯕꯤ ꯃꯈꯨꯠ ꯂꯥꯝꯃꯒ ꯁꯦ ꯂꯥꯛꯑꯣ ꯄꯤꯔꯛꯑꯣ ꯃꯁꯨꯒꯤ ꯃꯅꯥꯛ ꯐꯝꯊꯔꯛꯏ ꯏꯁꯨ ꯊꯣꯏ ꯁꯦ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯕꯣꯛꯅꯅꯦ ꯍꯥꯏꯕ ꯏꯟꯅꯤ ꯍꯥꯏꯕꯗꯥꯏ ꯁꯦ ꯊꯛꯆꯤꯟꯁꯤꯁꯦ ꯂꯥꯛꯑꯣ ꯃꯅꯤ ꯄꯩꯊꯣꯛꯑꯒ ꯑꯕꯣꯛ ꯑꯩ ꯇꯜꯂꯦꯕ ꯑꯗꯨꯗꯤ ꯃꯤꯒ ꯈꯠꯅꯔꯗꯤ ꯃꯤꯅ ꯉꯝꯕ ꯇꯥꯕ ꯉꯝꯃꯣꯏ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯉꯝꯈꯤꯅꯤꯌꯦ ꯃꯅꯤ ꯁꯥꯎꯅ ꯒ꯭ꯂꯥꯁꯇꯣ ꯂꯧꯔꯒ ꯂꯣꯏꯃꯛ ꯊꯛꯆꯤꯟꯈꯤ ꯑꯩꯅ ꯉꯝꯅꯤ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ ꯉꯝꯅꯤ ꯏꯁꯨꯅ ꯉꯝꯅꯤ ꯑꯕꯦꯅ ꯑꯌꯥꯕ ꯑꯉꯥꯡꯅꯤ ꯏꯆꯥ ꯊꯣꯏ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯕꯣꯛꯍꯣꯏ ꯋꯥꯔꯝꯂꯅꯤ ꯑꯕꯣꯛ ꯋꯥꯔꯤ ꯃꯈꯥ ꯌꯦꯡꯂꯤꯕꯤꯌꯨꯀꯣ ꯆꯣꯁꯣ ꯇꯨꯝꯂꯨꯔꯣ ꯂꯤꯊꯣꯛꯀꯅꯤ ꯑꯕꯦ ꯃꯅꯤꯕꯨ ꯄꯝꯂꯒ ꯊꯣꯛꯈꯤ ꯑꯌꯤꯡꯕꯤꯅ ꯃꯅꯤꯕꯨ ꯌꯦꯡꯖꯍꯧꯔꯒ ꯃꯣꯏꯕꯥ ꯀꯩꯗꯧꯔꯦ ꯅꯪꯁꯨ ꯇꯨꯝꯕ ꯁꯨꯝꯕꯤꯌꯨꯔꯣ ꯃꯣꯏꯕꯥ ꯏꯁꯨ ꯊꯣꯏꯁꯤꯗꯤ ꯁꯤꯗ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯏꯁꯨꯗꯨꯅ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯀꯔꯤ ꯊꯛꯂꯝꯒꯅꯤ ꯏꯁꯨꯕꯨ ꯂꯥꯏꯔꯤꯛ ꯇꯝꯂꯝꯒꯗ꯭ꯔꯥ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯗ꯭ꯔꯃꯦꯟ ꯅꯨꯡꯉꯥꯏꯇꯅ ꯑꯌꯤꯡꯕꯤ ꯌꯥꯔꯦꯇꯣ ꯏꯁꯨꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒꯅꯦ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦꯅꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯍꯥꯟꯕ ꯏꯁꯨꯗꯤ ꯃꯍꯥꯛꯅꯤ ꯏꯁꯨꯕꯨ ꯎꯖꯕ ꯐꯪꯗꯅ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤꯅꯦ ꯑꯩꯈꯣꯏꯅ ꯐꯠꯂꯨꯗ꯭ꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯁꯨꯗꯨꯒꯤ ꯀꯣꯛꯊꯛꯇ ꯇꯥꯔꯕꯀꯣ ꯑꯌꯤꯡꯕꯤ ꯈꯪꯗ꯭ꯔꯦ ꯇꯧꯖꯔꯨꯕ ꯄꯥꯞꯅ ꯏꯁꯨ ꯐꯥꯎ ꯎꯕ ꯐꯪꯗ꯭ꯔꯦ ꯇꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥ ꯁꯣꯝꯗ ꯊꯕꯥ ꯃꯇꯝ ꯃꯥꯛꯇ ꯃꯁꯨꯕꯨ ꯁꯨꯝꯕꯤ ꯕꯨꯕꯣꯛ ꯃꯃꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯏꯁꯨ ꯊꯣꯏꯒꯨꯝꯅꯦ ꯃꯃꯥꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯁꯨ ꯊꯣꯏꯒꯨꯝꯅꯅꯦ ꯃꯔꯝꯁꯨ ꯈꯣꯃꯣꯛ ꯑꯃꯅꯤꯗ
Papadi isu thoi mabok ki wangang khangladana sorry bok mana do mu paizai isu thoi se tumlo abok sumbirage masubu sumna masuma ben tumthazaki mangalgi mapok numitni thaba kaithel chalamdaida masugi kada changagli isu thoi bubo kaithel karu khige ko nang su sak to cha thok lagi school chalo bubo injang mana nu shikhiye bubok na ne nga hauna thonglambani ma leba manam do thaba makhutta pari bubok so masuda pirami bubo kai nu sibo thaba sor sang na hontharaga ngasi dine isugi mapok numit sidani nangi mamana posak sena phamda sinau haidana piramba mangal harauna mamana mangal box to mabok tagi tap lawi horen isugi kari lero oba buba yerumbora phare bok thoklagi ko mabok thokraba matungda box to munna yingjeraga mamana agi piramba nungaitana mathada chena konsilaga hangdoke haina makhutta thangatli